Kheini Kouta Manungda Lottuna Puramba Heroin powder gram Mapanga Konana Meeoi Bisnupur Police Amasung District Asigi Commando Ge Apunba Team Amanangarang Fagat Pangong Prey. Police ki pauna High SP Bisnupur and Herozit ki meeting Makada ngarang nung tilpung ani makairom taba matamda Police ki team aduna Bisnupur District ki manung sana kwakta terakong lekay daleba toll tax manakta mahuk sagom sing na bamyoy sing sek tawagi tabak sa tabada Bisnupur Ward number 2 dagi Mohammed Sabir Pathan Sahi Kungamari apokpalay kidraba Mohammed Abdul Halim Pathan Hairi bamyoy SC wahang pahun sa tabada Kheini Kouta Manungda Lottuna Puramba Heroin powder adu fagat pangong kibane Meeoi aduna fongdorokpagi matung ina nishagi polam adu kwakta Ward number 5 dagi Mohammed Safaudin Maibam Sahi Kuntragani apokpa laikidraba Mohammed Islamuddin Maibam Koba Meeoi asidagi purakibani haiba khangbangong ke tungda Mohammed Safaudin Maibam su mahaki mayumdagi fagat ke Makatana faraba Mohammed Safaudin Maibam na fongdorokibada nishagi polam adu kwakta Ward number 8 dagi Nazaima Sesam Sahi Kunganipan apokpa Mohammed Abdul Salam Koba Meeoi asidagi mahangna laurokibani haiba khangbangong ke Loinana police team aduna Nazaima Seshamgi yumda sangsinduna thiba humbagi thabak sathake maduda heroin powder gram mapan amagasu makatana fangke tungda makataba aingi oiba thabak laukanaba fagalaba Meeoi ahum adu polam sing aduga konana Fogak Sau Ikai police ta sinakre hari